ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝ ꯑꯁꯤ ꯃꯨꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯁꯝꯒꯤ ꯃꯆꯨ ꯑꯁꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ, ꯑꯗꯨꯒ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯁꯝ ꯑꯁꯤ ꯉꯥꯡꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯣ ꯃꯆꯨ ꯆꯪꯕ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯝ ꯑꯁꯤ ꯀꯦꯔꯥꯇꯤꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯤꯟ ꯑꯁꯤꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯤꯟ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯆꯨ ꯂꯩꯖꯗꯕ ꯀꯂꯔꯂꯦꯁ ꯑꯣꯏꯕ ꯄ꯭ꯔꯣꯇꯤꯟ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯁꯝ ꯑꯁꯤꯒꯤ ꯃꯆꯨ ꯑꯁꯤ ꯂꯩꯔꯤꯕꯅꯣ? ꯃꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯁꯤ ꯎꯟꯁꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯍꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯧꯔꯤ ꯉꯧꯔꯥ ꯇꯧꯕ ꯃꯆꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯆꯨ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯝ ꯐꯣꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯝ ꯑꯁꯤ ꯍꯦꯌꯔ ꯐꯣꯂꯤꯀꯜꯁꯇꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯀꯜ ꯑꯁꯤꯗ ꯃꯦꯂꯦꯅꯣꯁꯥꯏꯠꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯎꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯧ ꯑꯁꯤꯅ ꯃꯦꯂꯥꯅꯤꯟ ꯍꯥꯏꯔꯤꯕ ꯃꯆꯨꯒꯤ ꯄꯤꯒꯃꯦꯟ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯝ ꯍꯧꯔꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯦꯂꯥꯅꯤꯟ ꯍꯥꯏꯔꯤꯕ ꯄꯤꯒꯃꯦꯟ ꯑꯁꯤ ꯀꯦꯔꯥꯇꯤꯟꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯁꯤ ꯃꯨꯔꯤꯕꯁꯤ꯫ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯁꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯆꯨ ꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯝꯗ ꯌꯥꯎꯔꯤꯕ ꯃꯦꯂꯥꯅꯤꯟ ꯑꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ: ꯏꯎꯃꯦꯂꯥꯅꯤꯟ ꯍꯥꯏꯕ ꯑꯃꯒ ꯐꯤꯎꯃꯦꯂꯥꯅꯤꯟ ꯍꯥꯏꯕ ꯑꯃꯒ꯫ ꯏꯎꯃꯦꯂꯥꯅꯤꯟ ꯑꯁꯤ ꯏꯟꯖꯦꯛ ꯇꯧꯈꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯐꯤꯎꯃꯦꯂꯥꯅꯤꯟ ꯑꯁꯤ ꯏꯟꯖꯦꯛ ꯇꯧꯈꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯔꯦꯗ ꯃꯆꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯆꯨꯖꯥꯛ ꯃꯆꯨꯒꯨꯝꯅ ꯑꯣꯏꯕ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯁꯝꯒꯤ ꯃꯆꯨ ꯐꯖꯕ ꯐꯖꯗꯕ, ꯁꯦꯡꯕ ꯁꯦꯡꯗꯕ ꯑꯁꯤꯗꯤ ꯏꯟꯖꯦꯛ ꯇꯧꯔꯛꯂꯤꯕ ꯃꯦꯂꯥꯅꯤꯟ ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯩ꯫ ꯃꯊꯪꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁꯝ ꯑꯁꯤ ꯉꯧꯔꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤꯕ ꯃꯦꯂꯥꯅꯤꯟ ꯑꯁꯤ ꯄꯨꯊꯣꯛꯄ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯥꯡꯀꯛ ꯑꯃꯗ ꯄꯨꯊꯣꯛꯄ ꯄꯨꯡꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯆꯨ ꯌꯥꯎꯗꯕꯒꯨꯝ ꯉꯧꯊꯣꯔꯛꯂꯤꯕ ꯑꯁꯤ꯫